Ngasinumida waram phongkiba tongan Manipuri sifungsing amasung thokiba thawdo wathoksing dagi maruoibi ipausing miyamna thamjagi ahanbada Kangleipakki Mairadi lakhusarga Rahul Gandhi amadi Manipurgi MP anina Manipurda thoklibi irang asigi marik sumbu wafam parliament pukhatkani Mega Sandra Ngarangdigi hauna sathaba hokiba parliament ki akhanaba miphamgi manungsana hayeng Lok Sabha Congress ki lusingbu oibadana tana opposition gi leaders oiriba Rahul Gandhi na Manipur gi wafam house ta pukhalagani haibigi thajaba pire maki thajaba singarang numidang All India Congress Committee gi President Malik Arjun Kharge General Secretary ke Pinu Gopal amadi Manipur gi sakhiba Manipur Pradesh Congress Committee gi lusingba singamadi Congress ki MP ani yauna punna phamina khiba mifam amada Rahul Gandhi na phongdokhibani haidi hiramasi matang da hauzik New Delhi da leiriba Manipur Pradesh Congress Committee gi President MLA ke Mega Sandra na pauksi esiga telephone da ngasi wari sanaba matamda makna phongdorakhibadi Parliament mifam asida Manipur gi hauzik thoklibi irang sigi wafam move tawgani haina opposition gi leader oiriba Rahul Gandhi na thajaba pire Masidanatana Manipur gi MP anidasu parliament wangang bagi matam phajana pigani haibigi matangdasu thajaba pikhi haina phongtoki wari sanabaduda MPCC gi president ke Mega Sandra na makhatana phongdokhibadi ngarang Delhi da AICC gi lusingba sing yauna Manipur gi satkiba CLP gi leader O Ibobi deputy CLP leader ke Ranjit yauna atay Congress ki MLA sing yauna ngarang numidang pung nipan ga makhai taba matamda phuna faminaduna huwa khanaki wari sanaki baduna Manipur gi hauzik awaba taaduna leiriba irang sigi matangda parliament AICC gi national leader singna solution ama puraknaba question rise tawgani masidanatana Manipur gi MP ani na Manipur da thokliba irang asiga mari leina parliament wangang bagi madam phajana piduna Manipur da hauzik thokliba wangang duna solution puraknaba honagani haibigi thajaba pikhi manghai Manipur miyamna hauzik awaba tariba singasi miyamna khalakliba mihuna Manipur gi matangda parliament marik sumna thamnabagi matam pibiba haibisina khwaidigi maruai aduba masi khangna parliament wangang bagi matam sapsana pinaba thabak pekhatkani hainasu AICC gi lusingbu Rahul Gandhi na thajaba pikhi haidi Manipur thokliba mihat mipun misimina yumkai kaya mai thadoktuna mangankhiba hauzik Manipur gi praja miyamna awaba taribasi parliament miphamasida Manipur gi MP anina pukhatuna wangang bagi matam piba haibisi Rahul Gandhi gi aset papirimni haina sungarangi miphamaduda phongdoki haina telephone gi wari sanabaduda phongdoki Rahul Gandhi na phongdoki hairibadi Congress ki MP sing sungasi MP ama oibigi wasak loba loikrabanina makhatana parliament miphamda Manipur hauzik thokliba irang sigi matangda marik sumbu wafam phongdoknabasu sem saduna leire haina su phongdoki hairi atopa pawmana Bimol Akoijam amasum Alfred MP oina wasak lokre Bimol Akoijam di mitai londa wasak lokhi ngarang digi haukiba taragani pansuba Lok Sabha gi ahanba mifamna nauna karaklaba singbu parliament ki member oina wasak lokhiba ga loinana ngaseyu pung 13 da Manipur gi outer ki MP Alfred Karngam Athar amadi inner gi Dr. Angwamsa Bimol Akoijam bu pro tem speaker B Mahatapuna Lok Sabha gi member oina parliament house to wasak lokre ngasi wasak lobagi thoramadu saruk yanaba Dr. Angwamsa Bimol Akoijam na parliament house sangba matamda lebak kalaga sangki Dr. Angwamsa Bimol Akoijam na makuta Indian Constitution paiduna mitai lona wasak lokhi aduga Alfred Karngam Athar di English na wasak lokhi Dr. Angwamsa Bimol Akoijam na mitai lona wasak lokhi baduda ai Angwamsa Bimol Akoijam Lok Sabha gi thapurai misak ama oina khanbiraklaba maramna ai hakna taibang panbu sembi sabiba sidaba mapubu panjadun wasak sari maduri aina linkraba Bharat ki lengaklon sana pathapu aina tasengna thajaba madi pukning sengna ningjab usagani loinana Bharat ki ningtamba amadi amatu oiba saktambu aina yokhatjagani amasum aina paikhet ka doriba lakhot ka doriba ithaudang sing puksiel sengna pangthokjagani Jai Hind ima lebak ni yefare Manipur ima ni yefare haiba wafam sing asi phongdoktuna wasak lokhi Alfred Arthur sungasi English ta wasak lobo loibaga mahakna phongdokhibadi Manipur asuma oil pubirau leibak kan biu haina Hindi lona phongdokhi MP oina wasak launaba member anina parliament house sanglakpa amadi loiraga matungda weldagi kumtharakpa matamda Lok Sabha gi member kyana Manipur haina kholaw kya larakhi tungda anaubu MP anibu opposition leader oiriba Rahul Gandhi na khut soktuna taramna okhianisu paus ta phongdorakli
अतोप पाम सिक्योरिटी फोर्स न खुलाई क्या फगत पंगमख्रे सिक्योरिटी फोर्स न लखोलप खोंथांगी सरुक अमोइना तुआन तुआन मफम सिंग ऑपरेशन चतखिबग लोइना खुलाई पाइबसिंग लोसिंदुना थमलंब खुलाई सिंग फगत लेप्थ्री गरंग इम्फाल ईस्ट की तेरा कारोंग विलेज चतखिब ऑपरेशन द कंट्री मेड राइफल अनि हाइस ई 36 हैंड ग्रेनेड मंगा डेटोनेटर अहोम स्टैंड ग्रेनेड अमा टियर गैस सेल अनि फगत की हरी मतम इकान कानदर इम्फाल ईस्ट की कदंग बान चतखिब ऑपरेशन अमदना हाइस के एसोल राइफल अमा SLR अमा कार्बाइन अमा .32 पिस्तौल अहम फगत पगम खिबग लोइना मफम मदुर सरम बंकर अमा थुगाइदुन मंगन तखन की हरी था असगी कुनग मरीदगी AR की कंगबुन नोने डिस्ट्रिक्ट की मोंगजिरोंग खुनौ अमदी ऑल नुंगनांग चतखिबा ऑपरेशन तुआन तुआन मखल की नोंमै तरुक याउना खुलाई क्या फगत पगमले अमरोम नंगांग सिक्योरिटी फोर्स ना NH37 अमदी NH2 दगी सिक्योरिटी ना ngaक सेंदुना तुआन तुआन मखल की पोचै पुबा गाड़ी मथंगसिना यांखैगा मरी अमदी सनीगा कुनगा मंगा सिक्योरिटी फोर्स ना ngaक सेंदुना इम्फाल पोथोरखरे लोयना तुआन तुआन मफम सिंगदा हांगबा चेक पोस्ट चामगा कुनगो होमदोइदगी लो थुगाइबा मियोय मौद्रागा मंगा सु फगत खियारी अतोप पावमना मियोयबना प्राइवेट कॉलेज अमदी जेनिम्स ता थबक तौदुना लेरमले फेसोक फेडरल स्टूडेंट्स ऑर्गेनाइजेशन कंगलेपाक फेसोक मणिपुर लेरिबी स्कूल अमदी कॉलेज की फिबम फगनब लेप लेतना सथरगलिबा थबक थोरम सिंगी सरुक अमा ओइना ngarang इम्फाल केंद्र की मनुंगसना लेबा प्रभावती कॉलेज एडेड कॉलेज ता The Physical Education Departmental Assistant Professor ओइरिब के इनाउतोंबी हाइरिब ओजा सिना जेनिम्स तसु फार्मासिस्ट रेगुलर पोस्ट ओइना थबक तौरग लेरमले हैना फेसोक हेड ऑफिस की सेक्रेटरी एजुकेशन एंड लाइब्रेरी की थौपुरिब वाई सुमंता लुवांगना प्रेस थोकपा सिरोल लमन हाइरि सोलसिना हाइ गवर्नमेंट की कंसर्न अथॉरिटी सिंगना हाइरिब ओजा इनाउतोंबी की मथक सब साब एक्शन लखत पियो हाइना फेसोक की मैकेदगी थमलकली लोइना फेसोक न थमलकली बुवापम मना गवर्नमेंट ऑफ मणिपुर की मखादा लेरिबी स्कूल एडेड स्कूल कॉलेज एडेड कॉलेज त लेरिबी ओजा सिंगना मसाना लेरिबा मफम अमा खक्त खलगा लेबियो लोइना मसामा की मसा मंगनि खलगा माहिरोइ सिंगबु सेंबियो हाइबा वाफम सु थमलकली अतोप पावमन जेरीबम शांति पुरंगनबा कासारमदी जेरीबम की मकोक थोंग सिंग सरुक यादुन मिफम पांगथोखरे जेरीबम हौजिक थोकलिबि इरांग असिग मरी लेना कासारमदी जेरीबम डिस्ट्रिक्ट की मकोक थोंग ऑफिशियल सिंगरांग जेरीकात फमिनदुन हौजिक जेरीबम ओइरिबा तंगदु लेताद्रब फिबम असिगी मतंगदा सेक्शन थौरांग की थबक मतेंग पांगमिननबा फमिनदुन कुपना वारी सनखरे हाइरि वारी सनाबदुर जेरीबम की ADC थोक्सोम मनोरंजन SDC हेडक्वार्टर अमित सगोलसेम एडिशनल SP थॉमस थोक्सोम कासार की DC रोहन कुमार जोआ कासार की SP नोमद्रादा अमदी अतै मरुओइबा ऑफिशियल सिंगसु सरुक याखि हाइरि वारी सनाबदुर जेरीबम अमदी यमलोनरी कासार डिस्ट्रिक्ट की मैकेदगी मतम की लौखटफम थोप थबक थौरम सिंग लौखटमिनदुना अमन अमगी मतेंग पांगमिनदुना जेरीबम शांति पुरनबगी मतंगदा मरु ओइना खनखि कासार की DC बोहन फोंदोखिबदा जेरीबम डिस्ट्रिक्ट हिंसा की थौदोक सिंग थोक्तनब जेरी अमसुम कासार ताइनरिबा ngamkhai की पारिंगदा हेक यारिबा मखै सेक्शन थौरांग की थबक लौखटपेगी थबक पैखटकनि हाइनसु फोंदोखि हाइरि अतोप पॉम खुचेम गिला लुशिलु हाइदुना मैरागी खोंसे सखरे सेंगमाई केंद्र अमदि लमसांग केंद्र की इमा लिसिंग क्याना सरुक यादुना हौजिक मणिपुर थोकलिबा खुचेम गिला नसी लुशिलु हाइबा दाबी तौदुना मखुत तुआन तुआन प्लेकार्ड सिंग पाइदुना ngasi मयांग लंजिंग अखाम लाई लंपाक्तगी हौरगा लमसांग बाजार तमना लाक्लबा मतुंगदा ताउथोंग फुटबॉल ग्राउंड मियाम गेब मिफम अमंगसी नुंगथल पुंग अनिगा मखाई ताबा मतमना पांगथोक्तुना वारेप क्या लौखरे ngasi gi मिफम अदुना लौखिबा वारेप सिंग अदुदि खुचेम गिला लुशिलु कुकी गा थमनबा सस्पेंशन ऑफ ऑपरेशन सु लौथु आइखोगी ngamkhai आइखोइना ngakani खुल ngakliba sing फाब यारोय अनौब सिक्योरिटी फोर्स थंबा यारोय मणिपुर gi ngamkhai काइबि यारोय कुकी नार्को टेररिस्ट सिंग ताकथो यूनियन टेरिटोरी पिबि यारोय मदि कुकी सिंगना तौरिबा डिमांड सुपि पिबि यारोय हाइबसिनि हनिसु पाउस तपली अमरोमदना लोकसभा मिखल मणिपुर की मियामना BJP की मायोक्त लैदुना साउना मैथीबा पीखिबाबु CPI ने थगत फोंदोखरे मणिपुर की मियामना BJP की मायोक्त लैदुना 39 सुब लोकसभा मिखल साउना मैथीबा पीखिबाबु कम्युनिस्ट पार्टी ऑफ इंडिया ना मणिपुर मियामबु थगत फोंदोरखली लोइनना सही अमबा लानसिना मियोय क्याम लैखिद्रे युम लेफम लैतबदगी रिलीफ कैम्प लैदुना अवाबा खांगबा यावरि हेरामसिदा तुमिन लैसिनबगी महुत्ता कुपना खना नैनरगा पॉलिटिकल डायलॉग तौदुना अमुक हना थाउदोसि थोक्तनबा होनगनि
ꯐꯖꯔꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯄꯜꯂꯞ ꯁꯦꯟꯒꯨꯞꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯕꯤ.ꯇꯤ. ꯔꯣꯗꯇ ꯂꯩꯕ ꯏꯔꯥꯕꯣꯠ ꯚꯋꯟ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯄꯜꯂꯞ ꯁꯦꯟꯒꯨꯞꯇꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯃꯃꯥꯡꯗ ꯕꯤ.ꯖꯦ.ꯄꯤꯅ ꯁ꯭ꯂꯣꯒꯟ ꯀꯌꯥ ꯑꯃ ꯂꯥꯎꯗꯨꯅ ꯊꯥꯖꯕ ꯀꯌꯥ ꯄꯤꯗꯨꯅ ꯃꯣꯗꯤꯒꯤ ꯒꯦꯔꯦꯟꯇꯤ kaya ama puthoktuna miyamna utchairabasu handakti laukthokkiba lok sabhagi vote haidokpada lamdam asida leiriba miyamna paliba lenga asi sindokpa pami haibado mayek singna taklaiki magna hai handakki mikhal asida manipur khakta natan state kharada su BJP gi lenga sindokpa pami gi mami yamna sautai maithiba sunaki Communist Party of India CPI Manipur gi weba State Council gi apunba mifamna thokliba irang asigi matangda kari thabak pekhatpa yabagi haibado khananai nakhi CPI gi thawmi singna su sauna angama mating pangduna irang asi lusina bo hotnagani haiba wafam thamki atopa paw madana ising phangdabadagi Thobal district ki lokpam kya lopan ba yadan leire asobo thawdang logodaba Thobal project ki subdivisional office thonglo na leire lomi sing Thobal district ki manungda leiba lokpam kya maphau leiriba dam gi left canal dagi Thobal canal matam sana ising piduna lopan bagi thabak chathaduna lakpa do handak sai oinadi ising piraktaba maramna Thobal district ki manungda leiriba lakon kaya ising phangdabana maram oiduna lopan ba yadaduna mangbiya bagi phibamda leire haina lomi kyana phongdorakli tungan tungan ma lomi kyana phongdorakpagi matung inadi hauzik lau ubagi thabak paikhatpa matam helaba sifawbada Thobal canal da ising tharaktri masina maram oiraduna yaripok Singa Wangkem Paudol Ketri Laikai Thobal Nongathong Ningombam Sabal Tongba Morizing Khulgi Lokam Sing Lopan ba yadaduna mangdori loinana mari lena balenga ki department su kenel da ising tharaktribasi se minister gi meyeng sangbi hairi lau singu gi thabak sing matam sana paikhatnabaga mari lena Thobal da leidiba water resources department gi makhada leiba Thobal project ki subdivisional office su house staff sing amata office karaktabana thonglonduna leibidagi loisang asi leibigi kanaba laumi singna phangma ngamdana leire laumi singna makhatana phongdorakpagi matungina Manipur lenga ki lau singu loisangda sei khudingi pre kharif amadi kharif ki phawdi amadi urea pirambadu handak sahi gidi amata pibidre lau singu loisangna laumi singi damak paikhatpa scheme khudimak handak sahi sidadi paikhatpa mata udre hauzik suriba nong asina lau panana ba yabigi ising phangba khara kutpa amadi ithai lakhongi khudong saba phangba mafam khradadi lauhon hunanaba amadi pampen hunba kharadi yaunare haukiba numit taraga mangarongi mamangna sukiba nongna laupham singda tunglamba ising singsu yokshil thamhaunabagi khudong saba leitabana haujikti ising tungdre khoidok laba lofam sing napina pumsang sangle handakti napi su yamna kanba kum amasu oire haiden su pausna phongdorakli atopa pawmana memari gi niyam kaina pusilakpa nisagi polam singa loinana miyoi kya fakat pangamkhre yumthangnari ba memari gi niyam kaina tatatrak anida purakpa polam singa kona na miyoi taret fare haidi pausin hai tha asigi kunga humdoi gi numidang pung taruk rom taba matamda kunga mathoi suba AR gi kangbuna Technopol district ki manungchanba SL Gauzam Amadi Yaripok Ani Faunaba Lambi de Tata Truck Registration Number MN02A 04551 Amadi MM07022237 Amasum Ecoben Number AS01 DZ 4570 the Puduna Lakpa Winsurup Upulising Yankai Gamapan SA Special Gold Surup Upulising Yankai Liquid Opa bottle lising amagasamaga kun Zokop trick win bottle taragani thoiga kona na miyoi teret fagat kiben haidi pharaba miyoi singaduna nambasi kholendagi phungmi mukung kuntraga mari apokpa Baranabas Soradagi MD Muzahir Sai kuntraga ni tho apokpa MD Sahidur Rahman Moirangpurel Saibol Kharau Kholen Technopol dagi mistress Ruwander Thumani Sai kuntraga teret mapureiba Konali sun thangsim bele sandel district gi kosum ronglo sei kuntrang to apakpa model ronglo sakumai digi haikha soro sei kuntraga tru apakpa mathibo haikha Technopol gi saibol digi Mr Maku thangmai so sei kuntraga ne pan apakpa M kotha amadi sora digi MD
Riyasat Ali Sai Kuntra Gomdu Apokpa AMD Riyazudin Hairi Faraba Pulam Sing Aduga Mioi Sing Masi Police Station ki Osi the Kusinakri Hairi Taudo Aduga Ikan Kanatana Tenopal District Police Amerikun Gamatoi Shuba AR Gi Bongmol Post Lambi de Lakpa Beroda Pickup Registration Number AS02CC0783 Amadi MN060 1645 Sek Tobagi Tabuk Satabadasu Whiskey Gallery Hidis Bottle Taragani Toy Wine Opa Bottle Sanipan Ganifu Wine Carlo Rossi Bottle Saniga Taragataru Whiskey Black Label Bottle Kungamari Whiskey Red Label Bottle Kungamari Absolute Bolka Bottle Kungamari Amadi Miyo Manga Fare Farava Singaduna Nagaland Gi Makok Sundagi Imkong Lemla Say Nifugun to Apokpa Nokaduba Kohima Digi Anis Kumar Say Kungani to Apokpa Satendra Sa Urkul Digi Timraisa Saiza Say Kuntragatur Apokpa Simrai Sang Saisa Absolon Ningsen Say Kuntra Apokpa Substian Ningsen Amadi Monica Saiza Say Kungamapan Mapureba Temraisan Saizani Haidin Su Paush the Makatana Fondorakli Makasa Tarakpo and Amasum Lushilakpo and Atopao Manipur Yuang with the labor cookie sing Masa2gi mayumda hallak case on a concrete Housing Lamda Masida Tokli Irang Sigamari Lane cookie sing Tuan Lallongse Manipur Yalakli Kuki Student Organization case in a Manipur Yuang with the lady cookie sing Masa2gi mayumda hallak Housing Oidi Irang Amatu in a thing Namina Bamati Cookie sing Goeba Pirep Ama Lomina concrete Case Oki Information and Publicity Network about Siro Lamana Manipur Yuang with the lady Masagi say Taragatuk Humpu Paugi Manung the Leiba Oki Praza sing Masa2gi mayumda hallak Bamati Housing Oidi Irang Sigi Matana cookie sing Yam Mishanama Pangtoknaba Sem Sari Masida Sungsoi Soidana Saruk Yagada Banhan Supali Soladuna Masa Sonba Madi Sahi Yam Labi Ahal Sing Sapagada Bamapamda Tambagaluina Bapangal Kanba Sahi Taragatarutagi Humpu Paugi Manung the Leiba Nupa Nupi Singna Amatuena Sayola Sigi Manunda Philip Lominava Sida Soidana Saruk Yagada Banhan Supali Hadi Adu Hausukuina Dimiam Paus Matasa Lucinjara Gamasumyam Puna Nova Update Naminasi